अहानबदा यामना मरुइबा पाव अमा अपडेट थमजगे लाउदुना चटलागा लान कापनबा यारोइ चीफ मिनिस्टर मिटे अमनि कुकी अनि फुरुप अनिगी मरक्ता हजिक सोकनरिबा लान असिगी मतंगदा चीफ मिनिस्टर एन बिरेन नुंगनांगबा फुंगदोकपगा लोइनना लाउरगा चटलागा लान कापनबा यारोइ खजिक्तंग हाइबदा भाब तानासि हाइबा वफम फुंगदोखरे पाउमिसिंग उनबा अमदि सीएम ना मखा ताना फुंगदोखिबदि सो तौदुना हेरो सादुना फिल्म कापगी मवongda लान changsillibani haiduna manipuri kanba ngamloi haiba wafamsu yamna pendabagi mawongda phongdokhi aduga mathangi update asena lan gi lalong khanglabadi maribak ki damakta lan thengnariba singda takpiba sumloidra mamang sahi 2023 ki May 3 dagi hauna Manipur thokliba sathirab kanglup ani gi lan asi hojik thama pan suroklaba fawba bharat lengakna loisinna ba hona bangamdre Prime Minister Narendra Modi na su lan asi ki matangda karigumbo hai maset amba fawba phongdoktana leisin khiba asina Manipuri miyam gi thamoi kai ba haibadu oire loinana Manipuri asi bu India gi mapung faba state ama oidrabra haiba wahang faba hangragle oiriba phiba masida mama laiba ki damakta thawai khubak ta haptuna lan famda sangtuna lan thengnariba ideisa singna lan gi lalong khangdre haibagi chief minister na miyam mamang da phongdorok pa thengnare chief minister na pawmising da unabada phongdokibada so tawraga hero saduna film kapagi mawongda lan thengnaba Manipuri kaloi lauro chatlaga lal kapa yaroi khajiktang haibada bhab tanasi please haiba wafam phongdokhi chief minister na phongdokhiba wafam asi thagat ningai ni lalong khangna lan thengnarabadi mai pakani haibani maduna Manipuri miyam na thajaba thamliba chief minister gi mafamda lan gi lalong khang haibagi gun amadi leire haibasani maduna ireibak Manipuri kanana leibak miyam na thawai khupak ta haptuna lan famda sangduna lan thengnariba asida lalong soiba leire hairabadi mapi mapa oiriba lengak mapu chief minister na lan thengnariba ikhoi gi laloi singda mai pakna lalong adu takpi tambiba mathau ta dabra haibasi miyam gi wahang oiri miyam na hanglakli wahang asi CM na laura chatlaga lal kapnaba yaroi khajiktang haibada wakhal tanasi haina phongdokhiba mamal yamlaba wahi pareng adugi manungda phumduna thamliba wafam sing aduni maduna ngasidi kulai paijadraba misam praja sing gi mathakta kuki narco terrorist sing na phaba kulai sijinaduna landarakpadagi khulngak khunja volunteer kaya sirakli amadi asok apan yorakli oiriba phiba masida lan gi lalong khangdana lan famchangduna lan thengnabadigi oiba tarabadi daibak asida leiriba lan gi lalong khangba miyoi singna lan thengnariba aikhoi gi laloi sing da ngasi phawba kausinduna lon na sikna lan gi lalong sing kari gi takpi tambidri bano haibasini maduna lengak mapu oiriba chief minister na lan gi lalong khangbi batarga di hojik su lan famchangduna maribak Manipur kannaba lan thengnariba aikhoi gi laloi sing da lalgi lalong sing adu tambi takpirabadi kuki militant sing gi mukutta misimina kaya yauriba si yauram loi haina khalim maduna isa da leiriba akhangba amadi khangdaba miyoi sing da takpi tambiduna maribak kanana bhonbada chauba thodang lobifam thoki haibasini aduga Manipur da naga kugi ani sokna kiba lal da sahi taret changki loina miyoi lising amorom siki hauji kuki am sung mitei community sokna riba lan asida thama pan khak tangairi mi sibasu chani khara henbada mangairi haibarom da leiba tarbadi misimina makhatana thoraknabagi maram oigra haina khali maram aduna hojik thokliba kanglup ani ki lan asi bharat lenga ki athuba meeting sangduna athuba matamda loisinna pa Manipuri lenga lofam thokpa thodang atu lobiyu Manipur da lenga loisinna prime minister unatuna isang thona wari sanaduna thokliba lan asi loisinduna ing tappa Manipuri amma ohenna bo honabiyu loinana lan gi lalong khangba singna su lan thengnariba lan loisingda takbi tambiduna lan asi mai pakna bo hotna bada soba thodang lobiyu